Jiri Turel gi Moulzawl khulda chingnaningai oiba maong da Siraga Leiramba Seigoulen Singson atoppa ming Bosco Singson gi meesi asigi Matang da leinaba singna Achumba Langla Langjil Thidokpiduna maral leiba shing logi matung inna cheirak pibiyu haina Jiri Development Organisation ge President E Dewan amasung United Jiri Youth League ke General Secretary Chinglemba Khuman na punna thidokpiduna thidokpa cherul amana leinaba sing gi pukning chingsilakli General asina hai Leiramba Seigoulen Singson tha asigi taramari ge numidang pung nipan rom taba da mayungdage thokibadage thiba khangna leirakibane mahakpu thiba thinna pahotnabada tongan ba CSO club amage lob singna achauba thodang lokhi adubu laibak thibadi ngarang thawai yaudraba hakchang oina fangbang ngamkibane meesi asigi langla langjil khangdringaida jiribanda tariba tongan ba furup singna amada maral season duna jiribamda ingna chikna leiba se thugaina bahotna bidunu hainasu cherol asina makatari